KHUTLAI MATIK CHANA PAIBA SHAKHANGDABA MEEOI निपान NGARANG SEKMAI POLICE STATION KONBA TINGRI दा LEIBA Keystone INFRA Private Limited की Engineer MD SHAHRUKH FAKHIBA दो ngasi AYUK SEKMAI Police amadi THOUBAL Police Commando की team amana THOUBAL District की MANUNG CHANBA SORA CHINGJIN MANAKTAGI rescue तौबा ngamle hare press na fangba paw magi matung inna ngarang numidang wairam pung mari makhairong tarakpa aduwaida angawba machugi gypsy anida tongduna lakba MEEOI nipana Keystone Infra Private Limited की engineer adu nongmai chingdo da fakibani hare SHAKHANGDABA singna faruraba MD SHAHRUKH apokpa MD Hafizuddin nasi THOUBAL District की MANUNG CHANBA Lilong Haurebi Turel ahanbidagine mahag masagi chahi kunmanga sure SHAKHANGDABA singna mahag Toukhre haiba pawhek fangbaga SEKMAI Police Station की OC NG Johnson na luchingba team amana mahag ki langla langjin thirubada THOUBAL District amasung Kakching District ani gi lona ba mafam amada laire haiba khangba ngamlakhibani tungda Imphal West District की SP amasung THOUBAL District की SP ani ga paw faunaduna mafam badugi akoibada ngasi AYUK SEKMAI Police amadi THOUBAL Police Commando gi apunba team amana rescue operation chathaba hokibani madugi makha tarakpada ngasi AYUK ki pung nipan makhairong tarakpa duwaida SHAKHANGDABA singna faduna pukhiba MD SHAHRUKH SORA CHINGJIN gi mafam amadagi rescue tawkhibani haina pawasina makha tare